ꯏꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯒꯤ ꯃꯤꯅꯣꯛꯇ ꯑꯉꯥꯎꯕ ꯈꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯂꯩꯃ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯣꯛꯆꯕꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯣꯠꯇ ꯅꯣꯛꯇꯨꯅ ꯂꯩꯒꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯤꯅ ꯂꯛꯅꯔꯛꯂꯕꯁꯨ ꯁꯥꯎꯍꯜꯂꯕꯁꯨ ꯅꯣꯡꯃꯇ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡꯗ ꯁꯥꯎꯕ ꯎꯗꯦ, ꯀꯞꯄ ꯎꯗꯦ꯫ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯃꯒ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯂꯩꯃꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯂꯩ꯫ ꯃꯆꯟꯅꯨꯄꯤ ꯂꯩꯃ ꯁꯦꯟꯅꯕꯗ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯒꯟꯕ ꯃꯕꯨꯡ ꯅꯣꯡꯕ ꯀꯧꯕ ꯑꯃ ꯂꯩ꯫ ꯅꯣꯡꯕꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯃꯗꯤ?" "ꯃꯥꯒꯤ ꯀꯥꯗ ꯂꯩꯇ꯭ꯔꯣ ꯅꯣꯡꯕ?" "ꯂꯩꯇꯕꯩꯅꯦ ꯍꯪꯉꯤꯁꯦ꯫ ꯑꯩꯅ ꯑꯩ ꯌꯥꯎꯗꯕꯤꯗ ꯊꯣꯡꯒꯥꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒ." "ꯌꯥꯔꯦꯍꯦ, ꯃꯁꯤꯅꯅꯦ ꯁꯨꯛꯇꯣꯛ ꯇꯣꯏꯇ ꯇꯧꯗꯨꯅ ꯂꯩ꯫ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕꯕꯨ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ." "ꯏꯃꯥꯗꯤ ꯈꯪꯄꯣꯠꯇꯤꯌꯦ, ꯈꯨꯌꯦꯡ ꯈꯨꯌꯦꯡꯗ ꯂꯩ." "ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯈꯨꯌꯦꯡ ꯈꯨꯌꯦꯡꯅꯣ?" "ꯃꯃꯥꯡꯒꯤ ꯑꯃꯨꯊꯤꯗꯣ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯗꯦꯅ ꯉꯥꯏꯍꯥꯛꯇꯅꯦ ꯀꯞꯄꯋꯣ ꯂꯥꯎꯕꯣ, ꯃꯁꯥꯅ ꯃꯊꯟꯇ ꯁꯤꯖꯔꯤꯅꯤ ꯀꯥꯏꯅꯅꯦ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯍꯥ? ꯐꯖꯔꯗꯤ ꯌꯦꯡꯕ ꯇꯥꯕꯅꯤ, ꯅꯪꯁꯨ ꯐꯖꯔꯗꯤ ꯌꯦꯡꯉꯝꯅꯤꯅꯦꯍꯦ." "ꯏꯃꯥ, ꯑꯩꯅ ꯌꯦꯡꯕꯗꯤ ꯈꯨꯌꯦꯡ ꯑꯃꯗ, ꯃꯤꯅ ꯌꯦꯡꯕꯅ ꯈꯨꯌꯦꯡ ꯑꯃꯗ꯫ ꯏꯃꯥ, ꯌꯥꯔꯦ." "ꯀꯩꯗꯧꯔꯒꯦꯅꯦꯍꯦ?" ꯂꯩꯃꯅ, "ꯀꯩꯗꯧꯅꯔꯒꯦ? ꯏꯃꯥꯒ ꯏꯕꯨꯡꯒ ꯈꯟꯅꯩꯗꯨꯕꯣ? ꯑꯩ ꯃꯔꯝꯒꯤ ꯃꯥꯜꯂꯤꯗ." "ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯆꯠꯅꯤꯡꯉꯁꯨ ꯏꯃꯨꯡꯗ ꯍꯥꯏꯔꯝꯃꯣ ꯍꯥꯏꯔꯒ." "ꯏꯁ, ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ꯫ ꯃꯆꯟꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯥ ꯁꯥꯔꯝꯕ ꯅꯨꯄꯥ ꯑꯃ ꯎꯆꯤ ꯑꯣꯟꯈ꯭ꯔꯦ, ꯍꯥꯍꯥ." "ꯌꯥꯔꯦ ꯏꯃꯥ." "ꯑꯗꯣ ꯏꯕꯣ, ꯑꯩꯗꯣ ꯍꯩ ꯆꯥꯅꯤꯡꯃꯟꯗꯅ ꯍꯩ ꯊꯤꯔꯨꯕꯅꯦ, ꯏꯕꯨꯡꯁꯨ ꯀꯧꯕꯁꯨ ꯇꯥꯗꯦ." "ꯑꯣ, ꯑꯩꯗꯣ ꯃꯅꯤꯡꯗ ꯏꯪꯈꯣꯜꯗ ꯆꯪꯉꯨꯕꯩꯅꯦ. ꯑꯗꯨꯗꯤ ꯍꯩꯗꯣ ꯑꯩ ꯍꯦꯛꯂꯨꯒꯦ." "ꯌꯥꯔꯅꯤꯌꯦ, ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯃꯤꯅ." "ꯀꯅꯥꯒꯤ ꯃꯤꯅ?" "ꯎꯆꯤ ꯅꯨꯡꯁꯥ ꯑꯣꯜꯂꯛꯀꯗꯧꯔꯦ." "ꯏꯃꯥꯕꯣꯛ ꯍꯣꯏꯅꯅꯦ, ꯏꯃꯥꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯣ ꯏꯕꯣ, ꯑꯩ ꯍꯌꯦꯡ ꯀꯣꯏꯕ ꯄꯨꯕꯤꯌꯨꯀꯣ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯁꯒꯣꯜꯁꯦ ꯏꯔꯨꯖꯕꯤꯔꯨꯈꯤꯒꯦꯀꯣ꯫ ꯊꯣꯡꯒꯥꯜ ꯊꯣꯛꯀꯅꯨ, ꯃꯤ ꯂꯥꯛꯑꯁꯨꯅꯦ ꯏꯃꯥ ꯊꯣꯛꯍꯜꯂꯨ, ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ." "ꯅꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯈꯝꯕꯜꯂꯕꯗꯤ ꯎꯄꯨꯗ ꯑꯣꯏꯅ ꯍꯥꯞꯄꯒ ꯊꯝꯃꯝꯃꯣꯗꯅ ꯏꯕꯨꯡꯉꯣ ꯅꯣꯡꯕ." "ꯏꯃꯥ ꯑꯣꯏꯅ ꯎꯄꯨꯗ ꯂꯩꯔꯨꯔꯣ ꯑꯗꯨꯗꯤ." ꯁꯤꯔꯦꯗ ꯑꯩꯗꯤ ꯅꯣꯛꯄꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯃꯕꯨꯡ ꯅꯣꯡꯕꯒ ꯃꯆꯟꯅꯨꯄꯤ ꯂꯩꯃꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯃꯗ ꯉꯥꯎꯖꯕ ꯑꯗꯨꯒ ꯃꯕꯨꯡ ꯅꯣꯡꯕꯗꯤ ꯌꯥꯝꯅ ꯀꯤꯕ ꯅꯨꯄꯥꯁꯤꯡꯅ ꯂꯩꯃ ꯊꯣꯛꯂꯛꯑꯦ ꯍꯦꯛ ꯈꯪꯕꯒ ꯊꯣꯡꯒꯥꯜꯗ ꯊꯕꯛ ꯂꯩꯇ꯭ꯔꯕꯁꯨ ꯅꯥꯄꯤ ꯍꯥꯏꯕ ꯁꯥ, ꯆꯝꯕꯜ ꯈꯥꯕ ꯁꯥ, ꯏꯁꯤꯡ ꯍꯣꯟꯕ ꯁꯥ ꯇꯧꯗꯨꯅ ꯂꯩꯅꯩ꯫ ꯅꯨꯄꯤ ꯈꯔꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯍꯣꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯍꯣ ꯅꯣꯡꯕ, ꯀꯥꯏꯗꯅꯣ ꯅꯆꯟꯅꯨꯄꯤ ꯄꯨꯊꯣꯛꯑꯒ ꯆꯠꯂꯤꯗꯨꯕꯣ?" ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯅꯣꯡꯕ, ꯅꯆꯟꯅꯨꯄꯤ ꯂꯩꯃꯁꯦ ꯐꯖꯅ ꯁꯦꯟꯅꯧꯀꯣ, ꯃꯥꯡꯖꯈꯤꯁꯅꯤ." ꯃꯁꯛꯁꯤꯡꯁꯤꯒ ꯁꯒꯣꯜꯁꯦ ꯊꯧꯖꯤꯜꯂꯒ ꯀꯥꯎꯍꯟꯗꯅꯕ꯫ ꯅꯣꯡꯕ ꯆꯥꯎꯈ꯭ꯔꯦꯍꯦ꯫ "ꯍꯣ ꯂꯩꯃ, ꯅꯪꯒꯤ ꯅꯕꯨꯡꯁꯦ ꯈꯔ ꯅꯣꯛꯄ ꯇꯝꯕꯤꯌꯨꯀꯣ. ꯈꯔ ꯅꯣꯛꯑꯗꯤ ꯃꯁꯛꯁꯦ ꯐꯖꯕꯅꯁꯨ ꯂꯣꯏꯔꯗꯕꯅꯤ." "ꯑꯩꯒꯤ ꯏꯕꯨꯡꯗꯤ ꯃꯆꯜꯂꯩꯒꯤ ꯈꯟꯕꯗ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯦ, ꯅꯣꯏ ꯑꯃꯨꯛꯇ ꯇꯝꯕꯤꯌꯣ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯕꯨꯡꯁꯦ ꯅꯨꯡꯁꯤꯕ ꯍꯥꯟꯅ ꯇꯝꯕꯤꯗꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯌꯣ ꯂꯩꯃ." ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ, ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯡꯁꯤꯗꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯑꯃ꯫ "ꯂꯩꯃ, ꯀꯟꯅ ꯊꯧꯔꯣ." ꯁꯥꯎꯔꯒ ꯁꯒꯣꯜꯁꯦ ꯀꯟꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ "ꯑꯩꯒꯤ ꯅꯣꯡꯕꯁꯦ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦꯕ." "ꯏꯁ, ꯑꯩꯒꯤ ꯅꯣꯡꯕ ꯀꯥꯏꯅ ꯌꯥꯝ ꯉꯝꯃꯦ." "ꯅꯪ ꯅꯣꯡꯕ ꯁꯥꯎꯈ꯭ꯔꯦ, ꯍꯣ ꯂꯩꯃ, ꯅꯪꯒꯤ ꯅꯕꯨꯡꯁꯦ ꯐꯖꯅ ꯁꯦꯟꯅꯧꯀꯣ. ꯈꯔ ꯅꯣꯛꯄ ꯇꯝꯕꯤꯌꯨꯀꯣ." "ꯌꯥꯔꯦ ꯏꯃꯥ,
ꯂꯩꯃ ꯌꯦꯡꯍꯧꯕ ꯅꯍꯥ ꯑꯃꯅ ꯅꯣꯡꯕꯁꯦ ꯁꯒꯣꯜꯗꯤ ꯇꯥꯔꯒ ꯁꯤꯔꯗꯤ ꯐꯅꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯃꯁꯦ ꯑꯩꯅ ꯑꯣꯏꯅ ꯁꯦꯟꯅꯍꯧꯕ ꯌꯥꯔꯕꯅꯤ ꯑꯩꯒꯤ ꯁꯒꯣꯜꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯏꯟꯅꯕ ꯌꯥꯔꯕꯅꯤ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯏꯟꯅꯔꯨꯕꯒꯤ ꯅꯣꯡꯕꯁꯤꯅꯅꯦ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯌꯥꯝ ꯐꯠꯇꯕ ꯃꯕꯨꯡꯅꯤ ꯅꯣꯡꯕꯁꯦ ꯂꯩꯃ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯁꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡ ꯂꯩꯔꯒꯦ ꯅꯍꯥꯟꯁꯨ ꯍꯜꯂꯛꯄ ꯎꯍꯧꯗꯦ ꯏꯃꯨꯡ ꯆꯪꯂꯤꯉꯩꯗ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯈꯤꯒꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯦ ꯊꯕꯛ ꯌꯥꯝ ꯐꯅꯩꯗ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕꯗ ꯃꯣꯏꯒꯤ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯕꯤꯗ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦꯍꯦ ꯑꯁꯦꯡꯕ ꯅꯨꯄꯥꯅ ꯀꯣꯏꯗꯕꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯌꯣ ꯌꯥꯝ ꯁꯥꯎꯕ ꯃꯤꯁꯨ ꯌꯥꯎꯅꯔꯤ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯆꯦꯠ ꯇꯪꯈꯥꯏꯁꯦ ꯉꯁꯤ ꯁꯝꯕꯜ ꯈꯥꯔꯣꯏ ꯃꯤ ꯐꯨꯅꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯂꯛꯅꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯣꯡꯃ ꯃꯕꯨꯡ ꯃꯆꯜꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯃꯆꯟꯒ ꯃꯃꯥꯒꯅ ꯊꯦꯝꯕꯤꯗꯨꯅ ꯆꯥꯛ ꯏꯟꯕꯤꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯉꯥꯎꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯁꯥꯡꯂꯕ ꯁꯝ ꯈꯣꯏ ꯃꯈꯨꯠ ꯃꯁꯥꯅ ꯏꯅ ꯄꯨꯡꯉꯥꯡ ꯃꯗꯨ ꯎꯕꯗ ꯅꯣꯡꯕꯒ ꯃꯆꯜ ꯂꯩꯃꯒꯗꯨ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯕꯣꯡ ꯃꯃꯥꯒ ꯃꯆꯜꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯏꯕꯨꯡ ꯍꯣꯏ ꯑꯗꯣ ꯏꯕꯨꯡ ꯀꯨꯝꯒꯦ ꯅꯪ ꯁꯒꯣꯜ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯍꯣꯏ ꯅꯣꯡꯕꯅ ꯑꯉꯥꯎꯕꯒꯤ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥ ꯅꯆꯥ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯩ ꯏꯃꯥꯒꯤ ꯏꯆꯥꯁꯦ ꯐꯥꯒꯦ ꯏꯃꯥꯅ ꯆꯥꯛꯇꯣ ꯏꯟꯕꯤꯔꯛꯑꯣ ꯃꯈꯨꯠ ꯃꯈꯣꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯣꯛꯂꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯆꯥꯁꯦ ꯅꯪꯅ ꯐꯥꯕ ꯉꯝꯃꯣꯏꯌꯦ ꯏꯕꯨꯡꯉꯣ ꯏꯃꯥꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯆꯥꯛ ꯏꯟꯒꯤꯅꯤ ꯅꯪꯕꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯆꯥꯈ꯭ꯔꯣ ꯆꯠꯂꯣ ꯏꯕꯨꯡ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯆꯠꯂꯨꯁꯤꯗ꯭ꯔꯕꯣ ꯏꯕꯨꯡ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ 이봉수 ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯌꯨ ꯃꯔꯣ 이마는 ꯆꯥꯛ ꯏꯟꯒꯦ ꯍꯥꯏꯔꯤꯌꯦ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯆꯪꯒꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯐꯠꯇꯕ ꯃꯤꯔꯥ ꯅꯪ ꯐꯠꯇꯕ ꯃꯤꯔꯥ 이봉아 ꯅꯪꯕꯨ ꯀꯅꯥꯅꯣ ꯆꯪꯒꯅꯨꯅꯦ 이자기 ꯃꯅꯥꯛꯇ 이마 ꯊꯦꯝꯒꯦꯁꯦ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯊꯦꯝꯂꯒ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯑꯗꯨꯗ ꯂꯩꯕꯤꯌꯨ ꯃꯔꯣ ꯑꯩ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯂꯥꯛꯑꯣ ꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯨꯁꯦ ꯇꯧꯁꯤꯟꯅꯒꯅꯣ ꯑꯐꯕ ꯁꯥꯔꯒ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯆꯪꯒꯅꯨꯀꯣ ꯌꯥ ꯆꯪꯒꯅꯨ ꯍꯥꯏꯔꯒ ꯑꯉꯥꯎꯕꯗꯨꯅ ꯅꯣꯡꯕꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯪꯈꯠꯂꯒ ꯃꯈꯥꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯩ ꯅꯣꯡꯕꯅ ꯌꯥ ꯑꯉꯥꯎꯕ ꯍꯥꯠꯀꯦꯗ ꯑꯌꯥ ꯈ꯭ꯋꯥꯡꯁꯤꯗꯤ 이봉아 이자도 미만하다버니 아무도 답통네 낭봐 이봉 아무도 가모 하하 라올라 하하 아이다 저거노나 검도이 허직대 너희네 아이 angawbani나 칼리도 아이디 ngawri디 너희네 그나 우호자노 허직기도봐 이까이크레다 ngasi nungsina makokse sunigo ngasi namaga na chanupisiga leiramdrabadi angawbu oirasu nungsina sugadabani ayo chanupisigi mamangdadi nadaba sage leiba pakhatuna sagoldagi kumthaduna chensilae angawbudo machi amada tasinduna amuk hiki kaptuna laikre ibong sokpra kaisa tawdrabra tawdeda ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯁꯤꯠꯄꯅꯦ ꯁꯤꯁꯨ ꯑꯩꯅ ꯍꯩꯁꯤꯡꯕꯒꯤ ꯈꯨꯠꯅ ꯉꯥꯍꯧꯔꯤꯅꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯣꯏꯔꯗꯤꯅꯦ ꯊꯔꯣ ꯑꯣꯜꯂꯗꯕꯅꯦ ꯑꯩ ꯎꯍꯧꯏ ꯏꯕꯨꯡ ꯍꯣꯔꯦꯟ ꯍꯤꯒꯥꯏ ꯌꯩꯕꯤꯒꯦ ꯑꯗꯣ ꯏꯕꯨꯡ ꯑꯝꯇ ꯉꯥꯏꯌꯨ ꯐꯝꯂꯒꯀꯣ ꯑꯩ ꯏꯃꯥꯒꯤ ꯆꯥꯛꯁꯦ ꯄꯤꯖꯔꯝꯈꯤꯒꯦ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗ
ꯑꯗꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯈꯝꯕ ꯀꯧꯕꯤꯅꯤꯍꯦ, ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯄꯥꯕꯨꯡꯗꯤ? ꯂꯩꯈꯤꯗ꯭ꯔꯦ, ꯀꯨꯏꯔꯦ꯫ ꯏꯆꯥ ꯈꯝꯕꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ꯫ ꯂꯩꯃ, 이봉 ꯑꯃꯨꯛ ꯊꯦꯡꯅꯁꯦ. ꯅꯪ ꯁꯒꯣꯜ ꯃꯊꯛꯇ ꯂꯩꯔꯨꯆꯣ. 이봉 ꯑꯣꯏꯅ ꯂꯩꯔꯨꯆꯣ. 이마, ꯆꯥꯛꯇꯣ ꯄꯤꯔꯛꯑꯣꯁꯦ. ꯅꯆꯥ ꯆꯥꯛ ꯄꯤꯖꯔꯝꯒꯦ. 이chaꯕꯨ ꯀꯅꯥꯅꯣ? ꯂꯩꯃꯅꯤ 이마. ꯆꯥꯛꯇꯣ ꯅꯆꯥꯗ ꯄꯤꯔꯛꯑꯣ. ꯑꯩ ꯄꯤꯖꯔꯝꯒꯦ. ꯂꯩꯃꯅ ꯆꯥꯛꯇꯣ ꯄꯥꯏꯗꯨꯅ ꯑꯉꯥꯎꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯦ. ꯃꯕꯨꯡ ꯅꯣꯡꯕꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ. ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯂꯩꯃ, ꯑꯗꯨꯋꯥꯏꯗ ꯊꯅꯝꯃꯨꯅꯦꯍꯦ. ꯃꯥꯏꯅ ꯑꯗꯨꯝ ꯆꯥꯖꯁꯅꯤ. ꯈꯝꯕ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯣ? ꯑꯗꯨꯗ ꯅꯊꯟꯗ ꯀꯞꯄꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ? ꯁꯦ, ꯆꯥꯛꯁꯦ ꯆꯥꯅ ꯆꯥꯅ ꯀꯞꯃꯤꯟꯅꯁꯦ. ꯑꯩꯗꯤ ꯅꯪꯅ ꯀꯞꯄꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ. ꯑꯝꯇ ꯌꯦꯡꯖꯒꯦꯕ. ꯂꯩꯃꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯝꯕ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯕꯅ, ꯀꯔꯤꯒꯤꯅꯣ ꯑꯉꯥꯎꯕꯁꯤꯅ ꯑꯩꯒꯤ ꯏꯆꯟ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯗꯕꯁꯤꯅ? ꯑꯩ ꯎꯇꯨꯞ ꯑꯃꯗ ꯍꯥꯟꯅ ꯊꯤꯍꯧꯒꯦ. ꯃꯤꯒꯤ ꯑꯋꯥꯕ ꯎꯕ, ꯑꯐꯕ ꯇꯧꯕꯤꯒꯦꯕꯨ ꯍꯦꯛ ꯈꯜꯂꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯠꯂꯛꯂꯔꯣꯏꯗꯕꯅꯤ꯫ ꯃꯆꯟ ꯑꯃꯗꯨꯅ, ꯏꯕꯣꯡ, ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯩ ꯊꯤꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯃꯤꯃꯥ ꯅꯠꯇ꯭ꯔꯕ ꯂꯥꯏꯔꯕ ꯏꯕꯨꯡꯁꯦ ꯐꯨꯒꯦ ꯍꯥꯏꯔꯣ? ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ. ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯆꯟ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯨꯕꯤꯌꯣ. ꯑꯁ, ꯃꯥꯒꯤ ꯋꯥꯍꯩꯁꯤꯗꯤ. ꯐꯨꯔꯣꯏ. ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏ. ꯁꯣꯝꯗꯅ ꯑꯉꯥꯎꯕ ꯈꯝꯕ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ. ꯂꯩꯃ ꯃꯃꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯑꯉꯥꯎꯕ ꯈꯝꯕꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯈꯝꯕ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯅ ꯀꯞꯂꯒ ꯅꯪꯅ ꯃꯃꯣꯟꯗꯣꯛꯅ ꯂꯩꯒꯅꯤ ꯈꯜꯂꯕꯗꯤ ꯑꯩ ꯀꯞꯈꯤꯒꯦ. ꯑꯩ ꯀꯞꯈꯤꯒꯦꯕ ꯄꯨꯟꯁꯤ ꯆꯨꯞꯄ. ꯑꯗꯣ ꯅꯪꯗꯤ ꯀꯞꯀꯅꯨꯀꯣ, ꯃꯃꯣꯟꯇ ꯅꯣꯛꯑꯒ ꯂꯩꯌꯨꯀꯣ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯏꯜꯂꯛꯀꯦꯀꯣ. ꯏꯜꯂꯛꯑꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯑꯗꯣ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯏꯜꯂꯨꯀꯣ. ꯑꯩꯗꯤ ꯀꯞꯄꯁꯨ ꯍꯩꯇꯅ. ꯁꯦ, ꯆꯥꯛꯈꯣꯝ ꯂꯥꯎꯅ ꯀꯥꯊꯣꯛꯎꯁꯦ. ꯂꯩꯃꯅ ꯆꯥꯛ ꯏꯟꯕꯤꯕꯗ ꯈꯝꯕꯅ ꯍꯔꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯅꯣꯡꯕ ꯉꯛꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯆꯟꯒꯁꯨ ꯃꯆꯥ ꯑꯉꯥꯎꯕꯅ ꯆꯥꯛ ꯆꯥꯈꯤꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯟ ꯂꯩꯃꯒꯤ ꯃꯤꯅꯣꯛꯁꯦ ꯑꯉꯥꯎꯕꯅ ꯐꯥꯎꯕ ꯉꯥꯎꯕꯖꯥꯠꯅꯤꯀꯣ. 이베마, 너붕치 짝 짜크리네. 허이마, 아이기 뭉짝 짜크리. 아도 칸바, 낭기나 피너로세 얌몰레. 윰드 찰라가 아마 신시라. 아이기디 파자바 필요 암따 레이디. 미나 마이로이 타도 비크라바니. 아이기 마가 아이기 장가디. 이마, 이마, 이짠, 이짠. 너희 가이드 레게. ꯌꯨꯝꯃꯩ ꯆꯥꯛꯑꯦ, ꯌꯨꯝꯃꯩ ꯆꯥꯛꯑꯦ. ꯃꯃꯥꯒ ꯃꯆꯜꯒꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯈꯝꯕꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒ ꯊꯦꯝꯃꯤ꯫ ꯂꯩꯃ ꯅꯣꯛꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃ ꯈꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯇꯧ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯅꯣꯛꯄ ꯀꯥꯎꯏ, ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯕꯨꯡ, ꯌꯨꯝꯗ ꯍꯜꯂꯁꯦ. ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯍꯜꯂꯁꯦ. ꯃꯃꯥꯒ ꯃꯆꯜꯒꯗꯨꯅ, ꯏꯕꯦꯝꯃ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ. ꯁꯤꯗꯒꯤꯗꯤꯅꯦ ꯏꯃꯥ ꯁꯦꯟꯅꯍꯧꯔꯒꯦ. ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯆꯥ ꯑꯅꯤꯅ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤ. ꯏꯆꯥ ꯑꯅꯤꯕꯨꯅꯦ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ. ꯈꯝꯕꯅ, 이마, 이마, 이짠, ꯃꯩꯁꯤ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯨꯀꯣ. ꯅꯆꯥꯅ 이마ꯒ 이철ꯒ ꯀꯩꯝ ꯁꯣꯛꯂꯣꯏꯌꯦ. ꯅꯣꯡꯕꯗ, ꯀꯩꯗꯧꯔꯦ? ꯑꯩꯒꯤ 이철ꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯃꯛꯁꯤꯟꯈ꯭ꯔꯤꯁꯤꯅ ꯀꯅꯥ ꯂꯧꯈ꯭ꯔꯦ? ꯍꯥ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯇꯨ, ꯁꯤꯗ ꯂꯩꯔꯦ ꯏꯕꯨ. ꯑꯗꯨꯅꯦꯕ, ꯃꯥꯡꯕ ꯌꯥꯔꯣꯏꯕ, ꯑꯗꯨꯒ ꯀꯅꯥꯝꯇꯅ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜꯗꯨ ꯌꯨꯝꯗ ꯍꯟꯈꯤ꯫ ꯈꯝꯕꯗꯤ ꯂꯩꯃꯒ ꯁꯒꯣꯜꯒꯗꯨ ꯇꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯒ ꯃꯆꯜꯒꯕꯨ ꯈꯨꯠ ꯄꯥꯏꯔꯗꯨꯅ ꯂꯩꯃ ꯈꯨꯜ ꯆꯪꯂꯛꯂꯤ꯫ ꯉꯁꯥꯏꯒꯤ ꯂꯩꯃꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡꯒꯥꯜꯗ ꯁꯝꯕꯜ ꯈꯥꯔꯤ, ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯨꯛ ꯃꯨꯁꯤꯟꯕ ꯃꯈꯩ, ꯑꯗꯨꯒ
ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯁꯝꯕꯜꯕꯨ ꯑꯃꯨꯛ ꯁꯤꯗꯣꯛ ꯑꯃꯨꯛ ꯈꯥ ꯑꯃꯨꯛ ꯁꯤꯗꯣꯛ ꯑꯃꯨꯛ ꯈꯥ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯁꯝꯕꯜ ꯈꯥꯅꯒꯦ ꯍꯥ ꯋꯥꯆꯦꯠ ꯐꯥꯎꯕ ꯈꯨꯅꯥꯡ ꯆꯥꯔꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯐꯕꯧ ꯏꯃꯥ ꯑꯩꯒꯤꯁꯦ ꯌꯥꯗꯗꯅ ꯇꯧꯏꯅꯤ ꯊꯤꯡꯂꯤꯉꯩꯁꯤꯗꯅꯦ ꯐꯖꯅ ꯊꯤꯡꯍꯧꯒꯦꯅꯦ ꯅꯍꯥꯟꯁꯨ ꯅꯠꯇ꯭ꯔꯣ ꯄꯥꯕꯅ ꯐꯖꯅ ꯊꯤꯡꯂꯝꯗꯕꯒꯤ ꯑꯍꯤꯡꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯁꯝꯕꯜꯒꯤ ꯄꯩꯌꯥ ꯂꯧꯊꯣꯛꯂꯒ ꯆꯪꯉꯩꯗꯣ ꯑꯦ ꯁꯟꯅꯕꯨ ꯄꯩꯌꯥ ꯂꯧꯊꯣꯛꯄ ꯍꯩꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯅꯍꯥꯟꯒꯤꯗꯨꯗꯤꯅꯦ ꯏꯃꯥꯅ ꯀꯣꯟꯊꯣꯡꯂꯝꯕ ꯀꯥꯎꯔꯝꯕꯒꯤꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯅꯤꯍꯦ ꯑꯩꯉꯣꯟꯗꯒ ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯃꯨꯁꯨꯛ ꯃꯨꯔꯦ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕ ꯃꯥꯅ ꯉꯁꯤ ꯊꯕꯛ ꯑꯁꯨ ꯌꯥꯝ ꯐꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯂꯣꯏꯔꯦꯅꯦꯍꯦ ꯁꯝꯕꯟꯗꯣ ꯁꯤꯔꯅꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯥꯔꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯒ ꯃꯕꯨꯡꯒ ꯍꯜꯂꯛꯄꯗꯨ ꯎꯏ ꯃꯆꯥꯅꯨꯄꯥꯗꯣ ꯃꯣꯃꯣꯟ ꯎꯏ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨ ꯃꯨꯔꯝꯕꯗꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯦ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯚꯥꯞ ꯇꯥꯔꯛꯏ ꯑꯣ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯂꯨꯝꯂꯤꯕ ꯑꯣꯏꯔꯦ ꯏꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯃꯕꯨꯡ ꯑꯁꯤꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯄ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯐꯨꯕꯤꯔꯛꯑꯦꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯇꯥꯗꯦꯅꯦꯍꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯌꯥꯁꯦ ꯎꯝꯁꯤꯟꯗꯤ ꯐꯥꯎꯕ ꯀꯥꯎꯔꯦꯕ ꯑꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯉꯥꯎꯔꯦꯗꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯏꯆꯜ ꯂꯩꯃꯗ ꯌꯦꯡꯂꯒ ꯅꯣꯏꯁꯤꯕ ꯃꯁꯛꯁꯤꯒ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯗꯨꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ ꯃꯁꯤꯗꯤ ꯏꯕꯣꯡ ꯂꯥꯛꯑꯣ ꯑꯩ ꯋꯥꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯅꯗꯥꯎ ꯌꯥꯏ ꯅꯪ ꯍꯣ ꯅꯌꯥꯗꯣ ꯎꯝꯁꯤꯜꯂꯣ ꯆꯠꯈ꯭ꯔꯦ ꯁꯝꯕꯜꯗꯣ ꯄꯨꯟꯁꯤꯜꯂꯨꯀꯣ ꯍꯟꯗꯛꯇꯤ ꯂꯧꯊꯣꯛꯑꯅꯨ ꯏꯃꯥ ꯅꯪ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯉꯥꯡꯂꯗꯤ ꯏꯃꯥ ꯑꯣꯏꯅꯅꯦ ꯊꯤꯡꯍꯧꯔꯣ ꯁꯝꯕꯜꯁꯦ ꯑꯩ ꯆꯪꯉꯦ ꯑꯦ ꯆꯪꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯁꯝꯕꯜꯁꯤꯗ ꯄꯨꯜꯂꯝꯈꯣꯅꯦꯍꯦ ꯍꯣꯔꯦꯟ ꯁꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯁꯣꯝꯗꯅ ꯂꯩꯃ ꯑꯉꯥꯎꯕ ꯈꯝꯕꯒꯤ ꯃꯇꯧꯅꯤ ꯃꯃꯥꯒ ꯃꯆꯜꯒꯅ ꯋꯥꯖꯕꯁꯤꯡ ꯑꯗꯨ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯃ ꯑꯉꯥꯎꯕ ꯈꯝꯕꯒꯤ ꯋꯥꯈꯜꯗ ꯃꯤꯅꯣꯛ ꯑꯃꯨꯛ ꯀꯥꯎꯔꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯅꯣꯡꯕꯥ ꯅꯣꯡꯕꯥ ꯍꯥꯎ ꯕꯥꯕꯥ ꯅꯆꯟꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯍꯥꯟꯗꯩꯅꯤ ꯅꯆꯟꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯅꯣꯏꯕꯨ ꯅꯍꯥꯟ ꯀꯥꯏ ꯆꯠꯂꯨꯒꯦ ꯀꯅꯥ ꯀꯅꯥ ꯄꯨꯜꯂꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯨꯅ ꯅꯃꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯀꯃꯥꯏꯅꯅꯣ ꯅꯪꯕꯨ ꯅꯆꯟꯒꯤ ꯋꯥꯍꯧꯗꯒꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕꯒ ꯇꯧꯔꯛꯑꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯇꯩ ꯀꯩꯝꯇ ꯆꯠꯇꯦꯗ ꯕꯥꯕꯥ ꯂꯣꯛꯇꯥꯛ ꯌꯦꯡꯉꯨꯏ ꯑꯗꯨꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗꯅꯦ ꯑꯉꯥꯎꯕ ꯑꯃ ꯊꯦꯡꯅꯔꯦ ꯈꯠꯅꯕꯗꯤ ꯌꯥꯎꯗꯦꯗ ꯈ꯭ꯋꯥꯡꯗꯨꯗꯤ ꯁꯒꯣꯜ ꯇꯣꯡꯕꯒꯤ ꯃꯥꯜꯂꯦ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯎꯕ ꯍꯥꯏꯕ ꯑꯉꯥꯎꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯌꯥꯏꯅꯦ ꯃꯔꯝ ꯆꯥꯕ ꯋꯥꯗꯨꯅꯤ ꯅꯄꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯅꯆꯜꯁꯦ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯀꯣ ꯏꯄꯥꯅ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯅꯣꯛꯂꯕꯁꯨꯅꯦ ꯏꯄꯥꯅ ꯌꯥꯗꯦꯀꯣ ꯑꯃꯨꯛꯇ ꯍꯪꯉꯨ ꯅꯆꯜꯒ ꯋꯥꯔꯤ ꯁꯥꯔꯒ ꯍꯣꯏ ꯕꯥꯕꯥ ꯅꯣꯡꯃꯅ ꯃꯆꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯂꯩꯃꯅ ꯏꯕꯣꯡ ꯈꯝꯕꯗꯣ ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏ ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯤꯅꯁꯨ ꯁꯣꯛꯏ ꯑꯗꯨꯒ ꯃꯃꯥꯒ ꯃꯆꯣꯜꯒꯗꯨꯅ ꯆꯥꯛ ꯈꯔꯗꯣ ꯄꯥꯏꯔꯒ ꯃꯆꯥ ꯑꯉꯥꯎꯕꯗꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯍꯧꯕꯗꯣ ꯑꯗꯨꯒꯤꯔꯣ ꯑꯩꯒꯤ ꯏꯆꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯑꯗꯨꯗꯤꯅꯦ ꯑꯩ ꯍꯌꯦꯡ ꯑꯉꯥꯎꯕ ꯈꯝꯕꯗꯣ ꯊꯤꯔꯨꯒꯦ ꯃꯐꯤ ꯃꯔꯣꯜꯒ ꯆꯦꯡ ꯆꯥꯛ ꯈꯔꯒ ꯑꯁꯦꯡꯕꯔꯤꯕꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯌꯦꯡ ꯂꯥꯛꯀꯅꯨ ꯑꯉꯥꯎꯕꯗꯣ ꯃꯤ ꯐꯠꯇꯦ ꯑꯃꯨꯛ ꯑꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ ꯂꯥꯛꯀꯦꯗ ꯍꯟꯗꯛꯇꯤ ꯑꯩ ꯁꯒꯣꯜꯗꯒꯤꯅꯦ ꯀꯨꯝꯃꯔꯣꯏꯒꯦꯕ ꯏꯕꯨꯡ ꯂꯩꯃꯅ ꯃꯕꯨꯡꯗ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯅꯣꯡꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯂꯩꯃꯒ ꯅꯣꯡꯕꯒꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯅꯣꯡꯃꯅ ꯃꯥꯒꯤ ꯑꯐꯕ ꯐꯤꯔꯣꯜꯁꯤꯡ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯍꯋꯥꯏ ꯈꯔꯒ ꯄꯥꯏꯗꯨꯅ ꯂꯩꯃꯒ ꯂꯥꯛꯂꯦ
ꯑꯉꯥꯎꯕ ꯈꯝꯕ ꯊꯦꯡꯅꯔꯛꯄ ꯃꯐꯝ ꯇꯥꯟꯅ ꯅꯣꯡꯃꯒ ꯂꯩꯃꯒꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯒ ꯃꯆꯜꯒꯗꯣ ꯃꯆꯥ ꯑꯉꯥꯎꯕ ꯈꯝꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯥꯏꯗꯨꯅ ꯈꯝꯕꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯅꯣꯡꯃꯒ ꯂꯩꯃꯒ ꯎꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥ ꯈꯝꯕ ꯎꯔꯛꯄ꯭ꯔꯣ? ꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥ ꯊꯦꯡꯅꯔꯛꯄ꯭ꯔꯣ? ꯅꯣꯡꯃ ꯏꯆꯥ ꯍꯅꯤꯅ ꯆꯥꯛ ꯏꯟꯕꯤꯔꯝꯕꯗꯣ, ꯏꯆꯥ ꯅꯨꯄꯥꯗꯨ ꯎꯔꯛꯄ꯭ꯔꯣ? ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯕꯣ?" ꯅꯣꯡꯃꯗ "ꯊꯦꯡꯅꯔꯛꯇꯦ, ꯑꯩꯈꯣꯏ ꯄꯥꯒꯤ ꯐꯤꯔꯣꯜ ꯈꯔꯒ ꯆꯥꯅ ꯊꯛꯅꯕ ꯈꯔꯒ ꯄꯨꯔꯛꯄꯅꯦ꯫ ꯏꯃꯥꯕꯨ ꯑꯇꯩ ꯀꯩ ꯃꯐꯝꯗ ꯊꯤꯔꯨꯔꯒꯦ? ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯕꯨ ꯀꯔꯥꯏꯗꯩꯅꯣ? ꯈꯝꯕꯗ ꯑꯇꯩ ꯃꯐꯝ ꯀꯥꯏꯗ ꯂꯩꯒꯟꯒꯦ? ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯃꯈꯣꯡ ꯑꯁꯤꯗꯒꯤ ꯍꯦꯟꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯅ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯀꯔꯤ ꯆꯥꯔꯝꯒꯗꯕꯅꯣ? ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯕꯅꯣ? ꯈꯝꯕ, ꯏꯃꯥꯒꯤ ꯈꯝꯕ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯃꯗꯨꯒꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯉꯥꯎꯕ ꯑꯣꯜꯍꯜꯂꯝꯕꯅꯤꯀꯣ꯫ ꯅꯪꯁꯨ ꯉꯁꯤ ꯏꯃꯥꯒ ꯑꯩꯒꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯆꯥꯛꯄ ꯑꯣꯏꯌꯣ꯫ ꯏꯕꯨꯡ, ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯝꯇ ꯊꯤꯕꯤꯔꯨꯒꯦꯔꯥ? ꯑꯩ ꯏꯃꯥ ꯍꯣꯏꯒ ꯂꯩꯔꯝꯒꯦ꯫ ꯏꯕꯨꯡ, ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ, ꯅꯆꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯒꯤ ꯃꯆꯜꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯐꯠꯇꯦ꯫ ꯑꯗꯣ ꯂꯩꯃ, ꯅꯪ ꯌꯥꯅꯤꯌꯦ ꯏꯕꯨꯡ꯫ ꯑꯁ, ꯑꯩꯒꯤ ꯏꯆꯜꯅ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕꯁꯤꯗꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯍꯣꯏ, ꯑꯗꯣ ꯅꯪ ꯏꯃꯥꯒ ꯏꯆꯜꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏꯀꯣ? ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯅꯣꯡꯃ ꯑꯉꯥꯎꯕ ꯈꯝꯕ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯒ ꯃꯃꯥꯒ ꯃꯆꯜꯒꯗꯣ ꯈꯝꯕ ꯃꯇꯧ ꯀꯔꯝꯅ ꯉꯥꯎꯈ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯄꯜꯂꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯆꯜꯒꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯈꯝꯕꯁꯦ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯩꯕ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯃꯗ ꯏꯃꯥꯅ ꯄꯨꯗꯨꯅ ꯇꯝꯍꯟꯈꯤ꯫ ꯏꯆꯥ ꯈꯝꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯌꯥꯎꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯇꯥ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯈꯝꯕꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯈꯤ꯫ ꯃꯤꯇꯥ ꯍꯥꯏꯕ ꯏꯃꯥ? ꯍꯣꯏ ꯏꯆꯦ, ꯍꯤꯡꯆꯥꯕꯤꯗꯣ꯫ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯌꯨ ꯏꯃꯥ꯫ ꯏꯆꯥ ꯈꯝꯕꯅ ꯑꯣꯖꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯇꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯛꯄꯅꯤ꯫ ꯏꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯕꯥꯅꯤ ꯅꯣꯡꯃ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯅꯗ ꯅꯨꯡꯁꯤꯅꯔꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯗꯤ ꯁꯨꯝ ꯇꯤꯟꯅꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯏꯃꯥꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒ ꯑꯣꯏꯔꯦ꯫ ꯏꯃꯥ, ꯃꯈꯥꯗꯤ ꯑꯩ ꯂꯤꯔꯒꯦ꯫ ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯐꯔꯛꯇ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯃꯈꯥ ꯂꯤꯔꯛꯑꯣ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯊꯣꯛꯂꯒꯇ ꯂꯩꯖꯕꯅꯤ꯫ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯁꯨꯡꯁꯥꯎꯁꯨ ꯁꯥꯎꯒꯟꯗꯕꯅꯤ꯫ ꯃꯤꯇꯥꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯌꯥꯝꯅꯁꯨ ꯐꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯉꯤ, ꯆꯥꯛꯁꯨ ꯑꯗꯨꯝ ꯊꯣꯡꯕꯤ꯫ ꯃꯤꯇꯥꯅ ꯇꯣꯏꯅ ꯑꯩꯒꯤ ꯏꯕꯨꯡꯗ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯂꯩꯌꯦ ꯏꯆꯦ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨ꯫ ꯃꯤꯇꯥꯅ ꯑꯩꯒꯤ ꯏꯕꯨꯡꯗ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤ꯫ ꯈꯝꯕ, ꯅꯪꯁꯦ ꯑꯗꯨꯝ ꯅꯣꯛꯂꯒꯇ ꯂꯩ, ꯁꯨꯡꯁꯥꯎꯁꯨ ꯁꯥꯎꯗꯦ, ꯅꯕꯨꯛꯁꯨ ꯌꯥꯝ ꯐꯩ꯫ ꯅꯪꯅ ꯅꯕꯨꯛ ꯐꯕꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯛꯏ, ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯅꯪꯁꯦ ꯑꯩꯅ ꯇꯞꯇꯥꯕ ꯃꯈꯩ ꯀꯞꯍꯟꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯩꯅ ꯄꯦꯟꯅ ꯌꯦꯡꯗꯣꯏꯕ꯫ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯑꯩꯒꯤ ꯏꯕꯨꯡꯗ ꯍꯥꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯀꯞꯇꯨꯅꯇ ꯂꯩꯍꯧꯔꯦ ꯏꯆꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯦ ꯑꯩꯒꯤ ꯏꯕꯨꯡꯒ ꯃꯤꯇꯥꯒꯒꯤ ꯎꯅꯐꯝꯅꯤ ꯏꯆꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯁꯤꯔꯕ ꯐꯥꯎꯕ ꯄꯦꯜꯂꯨꯏ ꯏꯃꯥꯅ꯫ ꯑꯗꯣ ꯅꯨꯄꯤꯗꯨꯒ ꯈꯝꯕꯒ ꯀꯩꯗꯧꯅꯈꯤꯒꯦ? ꯑꯣ, ꯏꯆꯥꯗꯣ ꯀꯧꯊꯣꯛꯈ꯭ꯔꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯕꯨꯡ ꯃꯈꯨꯔꯥꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤ, ꯄꯣꯄꯥꯡ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯤꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯏꯕꯨꯡꯗꯣ ꯃꯤꯇꯥꯒ ꯄꯨꯟꯗꯅꯕ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯁꯨ ꯇꯣꯛꯍꯜꯂꯕꯅꯤ ꯏꯕꯨꯡꯗꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯒꯤ ꯑꯣꯖꯥꯁꯨ
ꯑꯩꯒꯤ ꯏꯆꯥꯅ ꯃꯌꯥꯝꯗꯒꯤ ꯃꯥꯒꯤ ꯃꯆꯥ ꯊꯣꯛꯄꯁꯤꯡꯗꯒꯤ ꯏꯍꯩ ꯍꯩ ꯍꯥꯏꯕꯗꯣ ꯄꯥꯝꯗꯕꯅꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯕꯨꯡꯅ ꯐꯅ ꯄꯨꯟꯗꯅꯕ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯤꯇꯥꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯊꯦꯝꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈꯤ꯫ ꯃꯤꯇꯥꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗ ꯃꯋꯥ ꯅꯥꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯥꯎꯍꯜꯂꯝꯂꯒ꯫ ꯏꯆꯦ, ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ꯫ ꯏꯃꯥꯒ ꯑꯩꯒꯅ ꯏꯃꯨꯡꯒꯤ ꯑꯁꯣꯛꯄ ꯂꯥꯏꯌꯦꯡꯕ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯏꯕꯨꯡꯁꯨ ꯋꯥꯈꯜ ꯆꯣꯏꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯒ ꯅꯪꯒꯗꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ? ꯄꯥꯈꯠ ꯈꯜꯂꯒ ꯂꯩꯔꯤꯌꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯃ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏ꯫ ꯂꯩꯃ ꯃꯕꯨꯡ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ, ꯁꯣꯏꯗꯅ ꯈꯝꯕꯒ ꯅꯝꯅꯔꯝꯂꯅꯤ ꯍꯥꯏꯕꯁꯦ꯫ ꯏꯕꯨꯡ, ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯑꯥꯗ, ꯃꯥꯏꯗꯣ ꯉꯥꯎꯁꯟꯅꯩꯅꯤ, ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ꯫ ꯏꯕꯨꯡꯁꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯉꯥꯎꯕꯅꯤꯅ ꯁꯨꯝ ꯊꯥꯕꯤꯕꯩ ꯋꯥꯅꯤꯍꯦ, ꯅꯠꯇ꯭ꯔꯗꯤꯕ ꯃꯃꯥꯒ ꯃꯆꯜꯒꯗ ꯏꯕꯨꯡꯉꯣ, ꯈꯝꯕ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯏꯆꯥꯒ ꯑꯃꯨꯛ ꯈꯟꯅꯔꯛꯂꯕ꯭ꯔꯣ? ꯏꯕꯨꯡ, ꯑꯩꯒꯤ ꯏꯕꯨꯡꯗ ꯁꯥꯎꯕꯤꯒꯅꯨꯀꯣ꯫ ꯌꯥꯔꯦꯍꯦ ꯈꯨꯔꯨꯝꯗ꯭ꯔꯁꯨ꯫ ꯈꯨꯔꯨꯝꯗꯣꯏꯗ ꯇꯧꯂꯦ, ꯏꯒ ꯀꯥꯕꯒ꯫ ꯑꯥꯗ ꯂꯩꯍꯧꯔꯕꯅꯦ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯅꯣꯡꯃꯒ ꯃꯆꯜꯒ ꯑꯃ, ꯃꯃꯥꯒ ꯂꯩꯃꯒꯅ ꯑꯃ ꯇꯣꯡꯗꯨꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯈꯝꯕ ꯂꯝꯍꯥꯡ ꯑꯃꯗ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯅ ꯂꯩꯃ ꯎꯕꯗ ꯀꯞꯄ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯅꯣꯛꯄꯗꯣ ꯌꯦꯡꯒꯦ, ꯑꯃꯨꯛꯇ ꯅꯣꯛꯎ꯫ ꯑꯩꯒꯤ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯦ, ꯅꯪꯒꯤ ꯃꯤꯅꯣꯛ ꯌꯦꯡꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯣꯛꯀꯦ, ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯁꯨ ꯑꯩ ꯊꯤꯕꯤꯒꯦ꯫ ꯍꯣꯏ, ꯌꯥꯒꯦ꯫ ꯑꯗꯣ ꯑꯁꯤ ꯀꯅꯥꯅꯣ? ꯃꯥꯅ ꯑꯩ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯊꯥꯡ ꯇꯥ ꯌꯥꯝ ꯍꯩ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔꯣ? ꯊꯥꯡ ꯇꯥ ꯍꯩ ꯀꯥꯏꯅ꯫ ꯇꯥꯅ ꯇꯥꯅꯅ ꯀꯥꯞꯄꯗꯤ ꯉꯥꯎꯕ ꯂꯣꯏ ꯐꯅꯤ꯫ ꯅꯪ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯤꯌꯦ, ꯃꯥꯁꯨꯅꯦ ꯅꯪꯒꯤ ꯃꯤꯅꯣꯛ ꯊꯤꯕ ꯂꯥꯛꯏꯅꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯌꯥꯝ ꯐꯕꯅꯦ꯫ ꯇꯨ, ꯃꯥꯅ ꯅꯪꯒꯤ ꯐꯖꯕ ꯐꯤꯔꯣꯜꯁꯨ ꯑꯍꯥꯎꯕ ꯃꯌꯥꯝꯁꯨ ꯄꯨꯔꯛꯏꯁꯦ, ꯇꯨ ꯎꯔꯦꯗꯅ꯫ ꯃꯥ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯩ ꯂꯥꯜꯂꯦ꯫ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯒ ꯏꯆꯜꯒꯁꯨ ꯑꯍꯥꯎꯕꯁꯦ ꯄꯤꯖꯧꯀꯣ꯫ ꯑꯗꯣ ꯅꯪ ꯅꯣꯛꯑꯣ ꯍꯥꯟꯅ꯫ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯛꯏꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯈꯝꯕꯕꯨ ꯊꯦꯝꯗꯨꯅ ꯅꯣꯡꯃꯅ ꯄꯨꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯍꯦꯛ ꯇꯨꯃꯤꯟ ꯂꯥꯛꯇꯨꯅ ꯈꯝꯕꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯑꯃꯁꯨ ꯂꯩꯃꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯂꯩꯃꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯐꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯝꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯦꯡꯁꯨ ꯃꯤꯁꯤꯡꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯈꯝꯕ ꯃꯁꯝꯕꯅ ꯃꯀꯣꯏ ꯃꯔꯥꯡ ꯀꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯔꯦ꯫ ꯂꯩꯃꯁꯨ ꯈꯝꯕꯕꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯃꯒꯤ ꯃꯄꯥꯅ, ꯅꯣꯡꯕ, ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯃꯃꯥ, ꯅꯣꯡꯕꯗꯤ? ꯍꯥꯎ, ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯇꯣꯛꯂꯤꯗꯨꯕꯣ? ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯕꯥꯕꯥ? ꯅꯆꯥꯅꯨꯄꯤ ꯀꯥꯏ ꯂꯩ? ꯂꯩꯇ꯭ꯔꯣ ꯏꯃꯥ? ꯂꯩꯇꯦ꯫ ꯅꯪ ꯉꯁꯥꯏꯈꯩ ꯀꯥꯏ ꯂꯩꯔꯨꯒꯦ ꯍꯥ? ꯅꯪꯒꯤ ꯅꯆꯜꯗꯣ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯃꯌꯨꯝꯒ ꯁꯥꯕꯤꯗꯅ ꯅꯄꯥꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯅ ꯅꯆꯟꯅꯨꯄꯤ ꯁꯦꯟꯅꯔꯤꯕꯗꯣ꯫ ꯑꯉꯥꯎꯕ, ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯒ ꯄꯨꯟꯅꯅꯕꯔꯣ ꯍꯥ? ꯑꯁꯦꯡꯕꯔꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯁꯤꯕꯣ? ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯁꯨ꯫ ꯃꯤ ꯈꯨꯗꯤꯡꯅ ꯐꯥꯎꯕ ꯈꯪꯅꯔꯕ ꯋꯥꯅꯤ, ꯅꯪꯅ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ꯫ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯈꯣꯏꯗ ꯅꯣꯛꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯇꯥꯗꯕ꯭ꯔꯣ? ꯃꯄꯥꯅ ꯃꯃꯥꯒ ꯅꯣꯡꯕꯒꯗ ꯂꯣꯏꯔꯦ ꯉꯥꯡꯕꯗ꯫ ꯅꯣꯡꯕꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ, ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯝꯕ ꯐꯨꯔꯒꯦ ꯃꯇꯥꯒꯨꯝ ꯃꯥ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯃꯅ ꯃꯤ ꯅꯦꯛꯈ꯭ꯔꯦ꯫
ꯈꯝꯕꯒꯤ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯂꯩꯃꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯆꯩꯕ ꯉꯥꯡꯕꯗ ꯏꯃꯥ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯦ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯉꯥꯡꯗꯦ ꯑꯗꯨꯒ ꯉꯁꯤꯅ ꯃꯤꯑꯣꯏ ꯈꯔꯅ ꯋꯥ ꯑꯃ ꯑꯅꯤ ꯍꯥꯏꯔꯛꯂꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯦ ꯏꯃꯥ ꯅꯆꯥꯅ ꯅꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯈꯪꯗꯦ ꯅꯕꯨꯡꯁꯨꯅꯦ ꯅꯨꯄꯥꯗꯣ ꯐꯨꯅꯤꯅ ꯆꯠꯈꯤꯕꯅꯤ ꯅꯄꯥꯁꯨ ꯃꯤ ꯄꯨꯔꯒ ꯌꯨꯝ ꯊꯨꯒꯥꯏꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤꯕ ꯏꯃꯥ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤꯗꯨꯕꯣ ꯂꯩꯃꯥ ꯑꯁ ꯑꯩꯗꯤꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯅ ꯅꯝꯗꯅ ꯍꯥꯠꯇꯧꯔꯤ ꯏꯕꯦꯝꯃ ꯂꯩꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯅꯣꯡꯃꯅ ꯈꯝꯕꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤꯗ ꯑꯄꯥꯏꯄꯣꯠ ꯑꯃꯅ ꯊꯣꯝꯗꯨꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯃꯤ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯄ ꯃꯩ ꯊꯥꯕ ꯇꯧꯔꯝꯃꯤ ꯃꯃꯥꯒ ꯃꯆꯜꯒꯁꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯦꯞꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯅꯤ ꯂꯩꯃ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯒ ꯃꯆꯜꯒꯅ ꯈꯝꯕꯕꯨ ꯀꯣꯟꯗꯨꯅ ꯃꯀꯣꯛꯇ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯝꯕꯒꯤ ꯃꯃꯥꯒ ꯃꯆꯜꯒꯅ ꯏꯆꯥ ꯁꯣꯛꯀꯅꯨ ꯅꯪꯁꯨ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯍꯤꯡꯆꯥꯕꯤꯅꯤ ꯏꯆꯥ ꯁꯣꯛꯀꯅꯨ ꯏꯃꯥ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯏꯃꯥ ꯁꯦ ꯈꯝꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯅꯕ ꯇꯧꯁꯦ ꯈꯝꯕ ꯏꯆꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯁꯣꯛꯂꯛꯀꯅꯨ ꯑꯩꯒꯤ ꯏꯆꯥ ꯈꯝꯕꯗ ꯁꯣꯛꯀꯅꯨ ꯂꯩꯃꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯂꯩꯃ ꯀꯞꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯅ ꯂꯩꯃ ꯍꯣ ꯃꯄꯥ ꯅꯣꯡꯃ ꯂꯩꯃ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯟꯅꯨꯄꯤꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯕ ꯃꯥꯜꯂꯤꯅꯦꯍꯦ ꯃꯩꯈꯨ ꯃꯌꯥꯝꯁꯦ ꯂꯩꯃ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡꯗꯣ ꯅꯝꯈꯥꯏꯌꯨꯅꯦꯍꯦ ꯃꯄꯥꯒ ꯅꯣꯡꯃꯒꯅ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯂꯩꯃ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯁꯥ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯝꯂꯒ ꯂꯩꯔꯝꯃꯤ ꯃꯄꯥꯒ ꯅꯣꯡꯃꯒꯅ ꯂꯩꯃꯕꯨ ꯊꯥꯡꯇꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯒꯤ ꯀꯥꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯅꯠꯇꯕ ꯑꯇꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯈꯝꯕ ꯃꯀꯣꯛꯇ ꯁꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ ꯂꯩꯃ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯣꯃꯣꯟ ꯅꯣꯛꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕꯗꯤ ꯂꯦꯞꯇꯦ ꯈꯝꯕ ꯉꯥꯎꯕꯁꯨ ꯐꯔꯦ ꯃꯁꯥꯁꯨ ꯐꯔꯦ ꯃꯃꯥꯒ ꯃꯆꯜꯒ ꯁꯦꯟꯅꯗꯨꯅ ꯑꯃꯨꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯦ ꯅꯣꯡꯃꯅ ꯏꯕꯨꯡꯒꯤ ꯂꯩꯃ ꯅꯪ ꯅꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯅꯪꯕꯨ ꯏꯕꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣꯕ ꯏꯃꯥ ꯏꯆꯥ ꯂꯩꯃꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤꯕꯁꯤꯅꯤ ꯁꯤꯗ ꯐꯠꯇ꯭ꯔꯗꯤ ꯀꯣꯅꯨꯡꯗ ꯑꯩꯅ ꯄꯨꯒꯅꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯐꯃꯨꯡꯁꯤꯗ ꯂꯩꯔꯛꯏꯁꯦ ꯍꯩꯔꯕ ꯑꯃꯥꯏꯕꯤ ꯐꯅ ꯌꯦꯡꯂꯕꯁꯨ ꯐꯔꯔꯣꯏꯌꯦ ꯑꯩꯅꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤꯁꯨ ꯇꯧꯔꯤ ꯑꯩꯅ ꯌꯦꯡꯒꯅꯤ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯅꯪꯅ ꯃꯤ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯨ ꯅꯪꯒꯤ ꯌꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯀꯅꯥ ꯂꯥꯛꯀꯦ ꯅꯪꯉꯣꯟꯗ ꯅꯣꯛꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯣ ꯍꯧꯖꯤꯛ ꯏꯆꯥꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯐꯖꯔꯛꯑꯕꯣ ꯅꯪ ꯃꯤꯒꯤ ꯋꯥꯍꯩꯗ ꯍꯤꯡꯕ ꯃꯤꯔꯣ ꯅꯆꯥꯅ ꯁꯤꯔꯝꯕ ꯊꯣꯛꯑꯗꯤ ꯅꯪ ꯏꯀꯥꯏꯕ ꯐꯔꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯤꯡꯃꯤꯟꯅꯕ ꯅꯨꯡꯁꯤꯅꯕꯗꯨꯅꯤ ꯃꯣꯏ ꯃꯄꯥ ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯅꯤ ꯃꯄꯥꯗꯨ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯣꯡꯃꯅ ꯕꯥꯕꯥ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯅꯤꯡꯗ꯭ꯔꯕꯗꯤ ꯑꯗꯨꯗ ꯂꯩꯌꯣ ꯅꯪ ꯑꯐꯕ ꯃꯄꯥ ꯅꯠꯇꯦ ꯅꯆꯥꯗꯒꯤ ꯃꯤꯅ ꯍꯦꯟꯅ ꯂꯨꯕ ꯃꯤꯅꯤ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯍꯤꯡꯕ ꯕꯥꯕꯥ ꯅꯪꯅ ꯑꯩꯕꯨꯁꯨ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯍꯟꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯐꯠꯇꯦ ꯅꯨꯄꯥꯗꯣ ꯀꯧꯔꯨꯆꯣ ꯏꯆꯥ ꯂꯩꯃꯅ ꯅꯣꯛꯄ ꯎꯗꯕ ꯀꯨꯏꯔꯦ ꯏꯃꯥ
ꯃꯄꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯕ ꯈꯝꯕ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯕꯅ ꯈꯝꯕꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯈꯝꯕꯅ ꯃꯁꯥ ꯅꯥꯟꯅ ꯉꯥꯎꯕ ꯐꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯡꯕ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯕꯅ ꯂꯩꯃꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯝꯕꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯅ "ꯕꯨꯡꯉꯣ, ꯈꯝꯕ ꯆꯠꯂꯨꯔꯣ꯫ ꯂꯩꯃꯗꯣ ꯃꯔꯥꯜꯗꯤ ꯂꯩꯇꯕꯅꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ꯫ ꯑꯩꯅꯁꯨ ꯁꯥꯎꯗꯨꯅ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯏꯆꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯏꯃꯥꯅ ꯎꯕ ꯐꯪꯖꯔꯤꯕꯅꯤ꯫ ꯂꯥꯏꯅ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯁꯤ." ꯃꯃꯥꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯈꯝꯕ ꯅꯣꯡꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯍꯤꯞꯂꯤ꯫ ꯈꯝꯕ ꯎꯕꯗ ꯂꯩꯃ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯈꯝꯕꯅ "ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯇꯣ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯀꯞꯄꯁꯨ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯅ ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯅꯣꯛꯑꯣ, ꯑꯩ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯒꯦ ꯂꯩꯃ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯉꯥꯎꯗ꯭ꯔꯦ, ꯑꯩ ꯐꯔꯦ꯫ ꯂꯥꯏꯅ ꯑꯩꯒꯤ ꯅꯥꯕ ꯐꯅꯅꯕ ꯑꯣꯏꯍꯟꯈꯤꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯣ ꯂꯩꯃ, ꯑꯩ ꯂꯥꯛꯏ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯏ꯫ ꯈꯝꯕ, ꯑꯩ ꯀꯞꯇ꯭ꯔꯤ꯫ ꯏꯕꯣ, ꯈꯝꯕꯕꯨ ꯐꯨꯕꯤꯒꯅꯨꯀꯣ." "ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯈꯝꯕꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ, ꯃꯔꯨꯞꯇ ꯅꯠꯇꯦ." "ꯌꯥꯔꯦ ꯅꯣꯡꯕ, ꯃꯈꯥꯗꯤ ꯍꯥꯏꯗ꯭ꯔꯁꯨ꯫ ꯑꯁꯨꯛ ꯐꯕ ꯏꯆꯥ ꯈꯝꯕꯁꯤꯕꯨ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ." ꯃꯄꯥ ꯀꯥꯗꯒꯤ ꯏꯀꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯋꯥꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ ꯂꯦꯞꯂꯤ꯫ ꯈꯝꯕꯅ "ꯕꯥꯕꯥ, ꯅꯆꯥꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ." ꯅꯠꯇꯦ, ꯏꯄꯥꯃꯨꯛ ꯄꯪꯕ, ꯏꯄꯥꯃꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯂꯩꯔꯝꯗ꯭ꯔꯦ." ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯒ ꯂꯩꯃꯒꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ, ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯝꯕꯅ ꯑꯉꯥꯡ ꯀꯌꯥ ꯊꯥꯡ ꯇꯥ ꯇꯝꯕꯤꯗꯨꯅ, ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ, ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥꯒꯅ ꯈꯝꯕꯒ ꯂꯩꯃꯒꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯊꯥꯕꯨꯅ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯑꯣꯜꯂꯛꯄꯗꯗꯤ ꯈꯝꯕꯒ ꯂꯩꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫